India da black fungus ki case kaya thengna khra batung da lebak asta ahan bo oina nauna green fungus ki case ama Punjab ki Jalandhar da leiba mioi amada thengna khrei hairiba mioi asi Jalandhar gi lanai hospital amada COVID-19 dagi phagalakhra mioi ni hauzik mioi adugi haksang gi phibam phana leiri paumi singa unaba amada Jalandhar civil hospital ki district epidemiologist Dr. Parambir Singh na haikhibada green fungus ki case asi confirm tawre hairiba mioi asi COVID-19 dagi phagalakhra misakni mamang da sulaina asini haina jingnaba case ama thengnaba laikre adumakpu hauzik phawbgi oinadi confirm tawba ngamdre green fungus ki ahanba confirm case thengnariba mioi asi Amritsar gi Ravyadagi masagi sahi humphunithoi suraba misakni mahak numit kharanigi mamangda lok thunglakpadagi Sacred Hospital da layeng chathaduna lakhibani hairi Haukiba pung kun marida India da COVID-19 na maram oiduna mioi lising amaga chamnga humputaret laikhidrei masi tharaga hauzik phawbada laikhidaba migi masing punna lak ahum lising marphutaruka satra tara hundai sukrei phagalakhiba migi apunba masing na crore ani lak marphutaret lising humputaruka mapanda shure nakal amaromda haukiba nimit kunthani pan asida thangna na laina asidagi phagalakhiba migi masing na anoba positive case masing dagi hengalakhrei positive case masing lising humphugi makhada hantharakhibaga loinana hauzik apunba positive case masing crore ani lak marphutara nipan lising marphumathoiga chamapan humpu manga leiri active case masing na lak taret ka lising kumapan ga chani nifuhundoi leiri haina Union Health Ministry gi maikaidegi khanghalakle Indian Council of Medical Research ICMR gi matung ina ngasi phawada COVID-19 gi test tawkhiba migi masing crore ahum lak marphutara mathoi lising taramapan ga marphuhundoi sure hairi Imphal area da laiba tongan ba COVID care center tarak tarukta numit khudingi chana thaknaba potlam sing tengbang pibgi thabak thaurang sing ngasi BJP gi national spokesperson su oiriba BJP Manipur Pradesh ki in charge Dr. SAMBIT PATRA na yengsin khrei yengsin khongsat adu da BJP Manipur Pradesh ki makok thongbasing amadi member kayana sarfya Wangoi esigi manung da laiba masagi phisa kol dilaiba aduga laichat asina maram oiduna lang leitaduna phisa bangamdana leirakhiba phisabi marfuni thoi Manipur Handloom and Handicraft Development Corporation gi chairman Sagol Sem Achobana ahongba mamalda lang phanghankrei langsing adu wangoi esigi manung da laiba oinam sawombung Muslim wangoi longjam laikai amasung irom maizrau gi phisabi singda lang kg da lupa 440 da phanghanki one fly lang adu phisabi amada kg taruk ki changda phangan khiba achamba thoram aduda S achobana hai hauzik lairiba laichat asina maram oiduna lengak na curfew thamkhibadagi sathok sasin yadabana maram oiduna phisabi sing asi phisa ko lairabasu thabak subangamdana leirakhibani asiguma tanja asida angamba mateng kharadang AC asigi miyam gi sentok kharata lehenana ba hotnabani haiki miyam nasu yariba makai yumdagi hedoktana leibiduna laichat asidagi ngakthok minerasi hainasu apil tawki COVID-19 laichat asina chaitheng phanghalaba mongsangai gi miyam singidamak lepa leitana ahin nungthil khaidana miyang gi seba tawriba mongsangai kendra apunba luk MKAL gi thabak thoram sing hanigi minister Okram Henry na sel gi tengbang pikhrei tengbang pibagi achamba thoram aduga mari leinana MKAL gi convener AK ibom sana haikibada laibak ki luraba tanpham asda MKAL na pangthok chaba thabak khara asida penbiduna hanigi minister Okram Henry na tengbang birakpa asi aduki matik apen ba fauzai makha tana su MKAL na mongsangai miyam na seba makha tana tauba ngamjage haina su mahakna haiki Lok Jana Shakti LGP State Unit ki General Secretary su oiriba khundrakpam kendra gi COVID-19 gi anisuba web na khamtheng na chaitheng phanglaba lamsang AC gi yumthong khuding makta nomada sangraba yadraba sana thaknaba potlam sing mateng pangkhrei potlam sing adu AC gi manung chana leiba Tingri Laikin Thabi Santipur Tauthong Khunau Tauthong Ayungba amadi Khundaiban na chingba khunsingda laikai gi LGP unit sing club Maira Paibi sing yauna LGP Women Front sing gi khuthang da khusinaki containment zone oiriba Lukar Khonghampa Tengdong yan na chingba yumthong sing da su sana thaknaba potlam sing khusinaki
Lilong Block Congress Committee amadi Social Worker Sahid Anwar Hussein Anina punna khusamna duna ngarang Lilong SC sothana lairaba miyoi singda chana thaknaba potlam sing tengbang pikre Lilong Chingning Kol da pangthokiba chana thaknaba potlam sing yenthokpa aduda saruk yara duna Social Worker Sahid Anwar Hussein na haikibada Indian National Congress ku luchingba Rahul Gandhi ki yangkhaima thoi suba mapok komon thorongga mari lenana mahakna pamjaba tola taraba singbu chingkhatpiba haiba aduda yumpham oiraga SC asigi khwaidagi sothana lairaba miyoi sing khangatlaga chana thaknaba potlam sing mateng pangbane haiki Ngarang numidang sanakiba Euro listing ani kungi match sing da Germany na Portugal bu mari anida aduga Poland na Spain gana amamamda draw chakre ngarang numidang goal score wang na Germany na mai pakiba asina pre-quarter final changnaba lambel amuk fanglei group asigi oina team khudingmak match ani sanakre hauzik lainari ba point asi France na point mari aduga Portugal amasung Germany na point ahum aduga Hungary na point amani hauzik group ki aroiba match amamam sanagada ba watli group igi oinasu match ani sanakre Sweden na point mari phangduna khwaidagi makokta point ahum phangduna Slovakia na ani suba point ani phangduna Spain na ahum suba aduga point ama phangduna Poland na khwaidagi maningda leiri